Malemda lairiba mipum khudingmakna aina leijariba lamdam amadi yum aduna khwaidagi nungaiba mafam amani aira ina khunba khaidana mana leijariba yum asina chaba chadaba mipum khudingmakna nungaina leijaramba pumnamak thokhaningdaba thodok asina maram oiduna yum thadokduna relief camp ta lairiba sing Manipur lengakna pangba yaba mateng pangduna lakli haina Wabagai ACG MLA Dr. Usham Deben na fongdokre. Wafamasi haukiba chahi inglisingani kunhumdoigi May 3 hauduna Manipur da thokhaningdaba thodokna maram oiduna yum thadokduna Manipur gi tongan ba mafam singda hangliba relief camp singda lairiba internally displaced person singi mateng oinaba Manipur lengakna IDP masa gi account ta lupa lising aniga chamrikun kapsin bagi thabak Kakching Jilagi Wabagai Vidhan Sabha Kendra gi manungda lairiba relief camp singi IDP singda direct benefit transfer gi kuthangda kapsinbagi tharamda MLA Dr. Usham Deben na fongdokhibani mahakna makha taraduna haikibada lairiba lengak asina hojik lairiba IDP singda lengakna piriba scheme khudingmak fangnanaba leptana hotnari IDP singna yumda hanjinkiba matamda leinanaba makhoigi yum sanabagi hana kapkiba paisa singi mathakta Wathoriba paisa sing athuba matamda masa gi account ta kapsinnaba hotnari miyam punna hotnaminaduna Manipurda amuk hanna mahausa gi punsida hanjinnanaba hotnaminarasi haiki ngasigi tharamaduda Wabagai Kendra gi manungda lairiba Youngbi Girls School Wabagai Relief Camp Sanatomi High School Kairak Relief Camp amadi Indoor Stadium Kaksing Relief Camp ta lairiba IDP Maudra Taretta Dbt gi kuthangda paisa fanghanki Tharamaduda SDC Hyanglam L. David, Wabagai Gram Panchayat ki Hanagi Chairperson M. Nabachandra, Social Worker M. Sazo, Card Wabagai ki Vice President K. Ranakishore Yauna, DC Office Kaksing ki Staff Sing Susarukya ki. Yamna war sahi akogi 2023 ki May dagi koisum basi am sathi mongda lakun momor khanda tumbam sabong khangda kaya am leihiba koi ko mena kai gumba leibi ba akogi beneficiary singida kari gumba khadam akoi nang hamsaba government ki side ki koi yabe yamdaba kari gumba khadu sumating pangnaba hodadana yumda sangiba matamda hana yum sabada kafiba pesara all over singi ithonaba or sangibada koi ki kai gumba phiron kai gumba khadu leihiba yanaba akoi atopa pa sing kun mataktabaga kaapna koi decision lawrga leirabani adusu matam yam thu matamda koi beneficiary na yam thu matamda soidana pabigani